Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahan bidak the headline. Tronglaubi misiga mari leinana kaukiba numit mangani ki total shutdown na mahosagi punsida chang akaiba pire. Manipur da Leingak ka Wari Sanariba Lalhouba Singi Unauthorised scam sing Louthoklagani haina Govindas kothozomna phongdorakli. Nupi angang khaktana hat patu patawriba terrorist group sing state lengana yoktuna thangmanu Leingak na hard paper putokuna miyamda mayek singna khangangadabani haina lupmangana phongdorakli. Pau sandona pijuri. Tronglaubi mistika mari lenana kaukiba numit mangani gi total shutdown na mahusagi punsida chawna akaiba pire. Tronglaubi thodokta chenaba maraleba mihat pasing chatliba tha asigi kunmanga phawbugi manungda puthokadabani haiba demand yauna tongan ba demand sing tawraduna apunba maira paibilup Manipur na ngarang ahing nongyai numit mangani chupna total shutdown chathagani haina lauthokiba matung ngasi Manipur tampaki district khudimakta chawna chaitheng pire. Lambida lanai gari kharnatana atopa gari sing chenakide khwairambang kaithel yauna district manga da leiba kaithel amata thong hangkhidre loinana dukan khudingmaksu lonsinduna total shutdown sogatpagi mami tari Tronglaubi angang ani tamthina hat khibagi mayokta semkhiba CEC na Leingak ta pikhiba charter of demand sing tangkak ani thokna phaminaduna wari sana khrabasu yanaba purapa ngamdabadagi ngarang laikhidraba angang ani gi imung manung CEC amadi apunma maira paibilup ki mihut singalonena Paugi mifam ama Tronglaubi pangthokhi Paugi mifam aduda tongan mafamdagi lakhiba maira lup singi luchingba singna phongdokhibada chatliba tha asigi kunmanga phawbada mihat pasing puthokadabani mihat pasing puthokpa ngamdriba phawba miyamga loinena khongjang jangsin khigani haiba wafamsu phongdokhibani ngarang ahingdagi hokhiba total shutdown gi khongjang aduna mahosagi pusida chawna akaiba pire lambi singda tire mai thaba uwa phajinduna chathok chasin thingmana maram oiraga tangai fadaba hiram kharada chathok chasin tawbanatana lambida mi chanakhide Manipur da Leingak ki Wari Sanariba Lalhouba Singi Unauthorised scam sing Louthoklagani haina Govindas na phongdorakli Suspension of operation taunariba kuki organization sing yauna Leingak ka Wari Sanariba Lalhouba Singi Unauthorised scam sing tha amagi manungda Louthoklagani Kuki Purupki Mokok Thongba an organization ama oriba Zomi Council gi chairman na Lamka district sembada chief minister na ayaba piki haina phongdoraki wafam adu yumpham yaudaba aranba amani Manipur Leingak kaidawnungdasu Lamka district semagi ayaba piki belaite haina ngasi Manipur Leingak ki home minister Govindas konthozomna phongdokre wafam adu ngasi CM secretary tapangthokpa paugi mifam amada home minister na phongdokhibani mahakna makhata na hai Tronglaubi da thokiba tawdok adu thamoi shokningai oiba amani misi adu mari leinana semkiba joint action committee of brutal killing Tronglaubi incident talakhiba demand ayamba thabak to onthoknaba sem saduna lakli angang anigi apokpada mahakna hauji puriba mafam aduga manaba post ama Manipur Leingak na pinaba offer tawkhre Leingak ki maikeri gi chap chaba thabak laukhali cherak asida apunba maira paibilupna numit mangani shutdown gi khongjang changsilakliba adu miyamgi yengnaga handokpiu haina appeal tawrakdi Manipur gi hauzik oriba phibam asigi matangda Leingak na kopni yengsili maral lebesing chap chaba cherak pigani haina su phongdokhi miyamna pukning wakhal phathabiu haina SP Sivakanta na phongdorakli Mahosagi phibamda hanjinaba miyamna police mateng pangbiu haina Imphal West ki SP Khetrimayum Sivakanta na phongdorakli ngasi Imphal West Police Station gi conference hall da pangthokiba paugi mifam amada Sivakanta na makhatana hai haukiba numit khrani asida thoganingdaba thodok kaya tholiba asikamari lenana Imphal manungdasu rally yauna khongjang kaya sangsilakli khongjang changsiliba adu Manipur police na ngak senduna lakli kwa kaitheldagi hauraga chatkiba rally amada kaisampa traffic point yoropada mamai lerega hankibani adubu laibak thibadi hauzik changsiliba tongan ba khongjang singda khongjang loi singi marakta wakhal tanadabadagi security personnel singda nauri kapsilakpana chingma thawong chatharakhi khongjang loi singda yot kallaga nauri maru oina pisilakpa amadi petrol bomb na chingbasingsu yenba thengnaba asina maram oiduna irang hena chawthokhanbani adubu security gi maikaidagiti miyamgi maraktagi pamdaba thabaksing chatharaklabasu yariba makhai ingna tapna asok apan yaudana bahonaduna lakhibani tangai fadana nakal ani gi marakta thokhaningdaba amadi pamdaba khungjang kaya changsinarpa matamda security force na thoklibe irang adu laksinaba tear gas
smoke bomb na chingba kapasu yauki yariba makai kongjangloising shoktanaba hanaki hauzik state asida thokliba tongan ma thodok shinga mari lenana miyamna changsiliba kongjangsinda santi oina ingna tappa pukning phathana changsinbinabasu SP na makhatana appeal tawrakli ngasi manipurda akhak arawgal lunana nong churba yai Indian Meteorological Department IMD Infra Center ki matung inangasi state asigi district kharada akhak araw yauna nong churaba yai Imphal East, Imphal West, Jiribam, Bishnupur, Thobal amasung Kakching district ta akhak araw yauna nong chugani Chingi district sing khara haibadi Tamenglong, Senapati, Kangpokpi, Ukhrul, None amasung Kamjong district ta su hariba phibam asi mayoknaraba yai hari Marak asida None district ta ngasi ayuk nongnai nusit yauna akanbat nong chukhrei masina maram oiraga electric line singda amang ata thokan khre hari Class 12 exam ki fal hayeng Louthoklagani Council of Higher Secondary Education Manipur Lalhouba Class 12 ki exam ki fal hayeng nuntel pung ani tabada Imphal ki Babuparada leiba Kosem ki office ta Louthoklagani hari Nupi angang khaktana hat patuk patawriba terrorist group sing state lengang na yok tuna thambiganu lengang na hard paper putoktuna miyamda mayek singna khanghangadabani haina lupmanga na phondorakli Khunagi mayokta leiba micham miyamda aki akhang piba micham da onsinduna bom langsenba amadi afaba makhalgi khutlai sizinaduna nupi angang khaktana hat patuk patawriba terrorist group sing asi state lengang na yok tuna thamganu matik chaba logi thabak paikhatuna miyamgi aki tujungba kokhangadabani amadi tangdu laitaba punsi marel lengakna athubada purakadabani amukogi president Sanjoy Shorok Khaibam Amowabi ki president Yung Khaibam Kunjrani Kohorgi chairman Fulendro Konsam MSF ki president Hizam Rosan amasung Poire Lemerel ki president Sorai Sam Memchana puna khuriek piduna thadurokpa cherolasina phongdoladuna hai Manipur ki Ukhrul district ki manung channel leiba TM Kasom village ngarang nunthil pung anirom taba matamda Imphal dagi Ukhrul tamda thorkiba gari singda su amadi nansu armed militant ni chingneba singna apaba makhagi khulai sizinaduna kapsilakpada micham miyoi ani leikhidabadu akan mamongda yaningda phongdorakli Chahi kayadagi nungsi chanana charo marogduna himinari liba Manipurda khundariba phurup singi nungsinabagi achepamari asibu thadanaba ngaihak leitana phurup amaga onsinaduna hana sunaba yum kai kaya mai thaduna panghan takhanba thokhalakliba amadi makhata na thodok kaya thoganaba siliba asi khutakta lepkadabani amadi India lenga ki lanmi singi mabukchel sengdaba amasung state lenga ki lenga lon heitabadagi asigumba thodok sing asi ohelakpani haina lup mangana lawi haina sofongdorakli Ukhrul gi mihata losi dikho nemcha ki gena condemn torakli Ukhrul district ki TM Kasom village Sakang da bakulai paiba sina micham singi gari da ambush toduna mi ani hat khiba thodokpu deputy chief minister Losi dikho amasung nemcha kibjana akan momongda yaning da phongdorakli Luchingba sing asina tongan na thadorok pachirol amada hai chief minister Y Kemchan galonena Ukhrul da leriba phurup sing nungsi chanana leminna ba unabagi thoram pangthokhiba pung tarani thoirom tamak ngaringida santi thugaiduna misi mina thogalakpa adu kandem tawi Thodok adu miyamna lengakta thamba thajaba adu manghanaba honabani haina lawi Thodok adu da Sanariba miyoi sing faduna matik chaba chairak pidriba phawa tumina leithokloi micham harpigi thawong yamna yaba ngamloidaba amani maral leba sing fana wi damak NIA da sinakre awaba nanglaba singda achuma wahel fangangani haina su phongdokhi Ukhrul da miyoi ani nongmai kapsin na hatkhiba adubu governor amadi CM ani ne yamna kana yaningdaba phongdorakli Ngarang National Highway 202 Paring Ukhrul District ki Litan Police Station na konba Yaulen kuki khulmanakta militant singna nongmai kapsinduna attack chatharakpada Chinausang Showungnau chahini fumanga apopagi ming Richum Hau Showungwa Tasar khul amasung Yarungam Washam chahini funithoi apopa ming Twemi Wasum Kharasem si khul lekhidaba adubu Manipur ki governor Ajay Kumar Valla amadi chief minister Yumnam Khemchana yamna kanna yaningdaba loinana miyoi bajati gi mayokta chataba crime amani leikhidraba imungi awabada saruk yari luraba tanfam asida makhoi gi damakta leptuna leiri asikumba hingsa gi thodok asi chapchana thingnagani haina phongdorakli chief minister Y Khemchana miyoi ani leikidaba adu thamoi shawni ngaini asigumba minungshi yaudaba thodok asi yaningdaba phongdokpaga loinana imung manunggi awabada saruk yari
Asigumba hingsagi thawang asi samas asida mafam laite thaudok asi NIA da sinanaba government na warip laure thaudok asiga mari lenena Litan police station da case ama register tawbaga loinana thejinabagi thabak paikhat pa haure hari CM na makha taraduna ngarangi thaudok aduda chenaba miyoi sing faduna ain gi oiba chirak pinaba thaudok thokpam amadi akoiba mafam singda security force na combing operation pak chana sathaba haure hari Amaromda Home Minister Govindas Konthaucham Hanagi Chief Minister Nongthombam Biren amadi MLA Thongam Biswajit nasu ngarangi thodok adubu yamna kanna yaningdaba phongdorpaga loinana laikhadraba imung manunggi awabadasu saruk yari haina phongdorakli Manipur tholiba irang asida center na khut thingzinaba lupsingna demand tawkhrai Tronglawi da leiba angang ani tamthina hatkibagi achumba wail athubada phanghanaba amadi Manipur da tholiba irang asida khut thingjinaba Delhi da base tawba tongan tongan lupsingna center gi puning chingsinkhrai Hiramasi gi matang da DMCC MSAD UN IKAS amadi MAIYON di media coordinator na center lenga ki puning chingsiladuna thadorpa cholamada hai tha asigi tareta kuki militant singna chatharaki ba tamthirabe attack amada chahi manga amasung tha manga khaktama ngariba angangani lekhidre aduga apopina luna sokpadagi laikanari laibak thiba thodok nangkhraba angang ani adugi apopana BSF ki personal ama oina atopa state amada lebak asigi Thogai Puri Bani Marabadana Manipur the rule of law atubada sana hangadabani su Sanariba Kukimil Lalhouba Cadre Singh Khulai Thado Hanbagalonana su Sanadaba Kuki militant Singh unlawful organization ni hana Louthokna Makogi Matata legal action Loukadabani Haiki Arubada Maruba Pau Amukana Pizari Tronglawi Misiga Mari Lenana Kokiba Namit Mangani ki totesta downa Mahusagi Punsida Chowna Akaiba Pire Manipur da Leingak Wari Sanariba Lalhouba Singi Unauthorised Game Sing Louthoklagani haina Govindas Konthaucham phongdorakli Nupi angang khaktana hat patupa tawriba terrorist group sing state Leingakna yoktona thamganu Leingakna hat paper putoktuna miyamda mayek sengna khangangadabani haina lupmangana phongdorakli Matang asida loyalam E-PAO na namitangi pau bibel lezare tabili bakutimapu amuka haina kurumjani